ngasi Paupitak Development Forum PDF ki Joint Secretary Thongkhongmayung Mohibur Rahman na Wangoi Assembly Constituency gi manung channa leiba Paupitak lamkhai dagi hauraga Nawab Ali faubagi lambi asi miyam na chathok chasin tawbada khudong chadaba kaya mayoknari maram asina athuba matamda mari lenaba singna athubada miyeng changbiduna lambi asi bu sembinaba Paupitak Development Forum gi Joint Secretary Thongkhongmayung Mohibur Rahman na phongdoki wafam asi ngasi Paupitak Development Forum PDF ki office da phamkiba paugi mifam amada mahangna phongdokhibani PDF ki Joint Secretary Thongkhongmayung Mohibur na makhatana phongdokhibada Paupitak lamkhai dagi hauraga Nawab Ali gali faubagi lambi asi aduki matik phatana leirakpa chahi yamsilagle haina Paupitak ki Joint Secretary na phongdokhi lambi asi khotoktuna thambiramanasu miyamda chauna khudong chadaba mayokna hali loinana mari leinaba singna athuba matamda lambi asibu sembidaba taragadi Paupitak ki miyamna akanba khongjang changsinaba semba saba loire hainasu appeal tawrakli amaromda Paupitak Development Forum gi Joint Secretary Thongkhongmayung Mohibur Rahman na hai atopa khungang singa yengnabada Paupitak ki lambi thong education sector amadi drainage system da asuki matek shothare haiba yai Paupitak asigi amata ngairaba school asi Paupitak High School asina oribani hairiba school asigi classroom ahum watpata nantana ojasu watpasu leirabani maramaduna awatpa kaya asibu mari leinaba singna yengsinbiduna athuba matamda thabak oina paikhatpinaba hainasu appeal tawrakli ai ming Thongkhongmayung Mohibur Rahman ai Paupitak Development Forum ki Joint Secretary aina haijaningba kharaje ahanbada Paupitak lamkhai mayai lambi ga hek tainaba sidagi hauraga Nawab Ali corner si phaugi manungda mate khara taukhai bana maram waraga chathok chasin prajada yamna khudong chadaba apanba yetpa kaino khudong asoyangam haitare adugumba thokpa su leire aduga school maruina school ani leibanina hariba jaga da angang singa pikpa angang sing school chathok chasin da aso apan jawbagi adugumba ripo su leiba aduna hariba jaga si yamna lambi amani haina miyamna laubada yadraba mafam oibanina hoji authority na masi amtang yengsanbiraga lambi si semjanbiyu mingoina ai kanana semuni kanana tawgani haibagi sabchaba knowledge di leijadi maramdi pia leibanina aina mari leinabo authority na sembiyu haibasi da dum samjanjaraga masi amtang athubada semjanbiyu kaigumba sembidraga di PDF amadi Paupitak prajaga kusamnaraga masi akan bakhungjang jansanabagi damakta sem saba loidare makhatara koina koi Paupitak si atopa khungang sing haibadi jumthang nariba khungang sing ga yengnabada yamna hanthaba yamna swathaba khungang amagi manungda challe haina laujaraga akhoi gi swathariba si maruaina khara khaji mengkhatpa yaba sector khara dang panjarabada lambi thong education drinking water supply aduga irrigation system sugumba mayam sida akhoi yamna ka hena sothare haina laujaraga lambi sima hujik panjagre mathangda education sector sigi matang si lakjaraga anda ikoi gi Paupitak ki ama khatang oina leijaba Paupitak high school si school phagal hansi mission gi ani suba pheda yauba dum ba school ama khangni high school si da leiba hauji leiba infrastructure gi phibam ji yengaga di yamna high school lamagi leifam thokpa du 190% di leite haina laujai aduga oja singi awat pasu athubada mention jahaningi mention biu aduga lairiba infrastructure gi awat pasiju athubada mengkhatpiu maruaina building construction gi damakta hana sijinaramba ka hum koi classroom ahum thugaigraga hojik phauba chahi ani chumna sadana thambaje masi athubada chabiu aduga school sida angang sing dari tamhamgi khudong chadaba ka amada punsallaga tambagi ka adum bagi system ama leiba si ko nabagi damakta school building si athubada sabiyu ojagi awat ba bibiyu library gi khudong chaba bhanganbiyu aduga koi gi kitchen gi awat apa leiba sing si mengkhatbiyu laboratory gi awat apa school bench ki khuding maksi mari leinaba authority ne engchanbiraga masima amtang mengkhatbiduna ma laifam thokpa school high school amagi magundu chap chana leihanbiyo angang singda phaba education phanganbiyo haibasima thamjaningi adu lambi gi nagiyata drainage system gi thabaksi akhoi Paupitak tadi pura matam sangna dagi hauna fail oiraga laaba system ama khangni matam matangi MLA singda akhoi na masi tawina ba hairaga su masi phawadi tawdana adumak leiri
ngasiꯒꯤꯗꯒꯤꯅ ꯆꯍꯤ ꯑꯃ ꯃꯨꯛꯀꯤ ꯃꯃꯥꯡ ꯍꯧꯈꯤꯕꯒꯤ ꯔꯦꯅꯤ ꯁꯤꯖꯟ ꯑꯗꯨꯋꯥꯏꯗ SDCꯅ ꯂꯨꯆꯤꯡꯕ ꯇꯤꯝ ꯑꯃ ꯂꯥꯛꯑꯒ ꯗ꯭ꯔꯦꯅꯦꯖ ꯁꯦꯝꯅꯕꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯅ ꯗꯤꯃꯥꯔꯀꯦꯁꯟ ꯇꯧꯈ꯭ꯔꯕꯅꯤ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯍꯧꯖꯤꯛ ꯐꯥꯎꯕ ꯗ꯭ꯔꯦꯅꯦꯖ ꯁꯤꯁꯇꯦꯝꯁꯤ ꯇꯧꯗꯅ ꯂꯩꯔꯦ ꯏꯟꯀ꯭ꯂꯣꯖꯔꯁꯤꯡ ꯇꯛꯊꯣꯛꯑꯒ ꯂꯧꯊꯣꯛꯑꯒ ꯗ꯭ꯔꯦꯅꯦꯖꯀꯤ ꯈꯨꯗꯣꯡꯆꯥꯕ ꯄꯕ꯭ꯂꯤꯛ ꯄ꯭ꯔꯖꯥꯗ ꯄꯤꯗꯅ ꯂꯩꯔꯤ ꯃꯁꯤꯃꯁꯨ ꯑꯊꯨꯕꯗ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯑꯩꯈꯣꯏ ꯂꯩꯀꯥꯏ ꯈꯨꯡꯒꯪꯁꯤꯒꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯁꯤ ꯑꯌꯥꯝꯕꯅ ꯂꯧꯎ ꯁꯤꯡꯎꯕ ꯑꯗꯨꯒ ꯉꯥꯌꯣꯛ ꯐꯥꯝ ꯃꯆꯥ ꯃꯆꯥ ꯇꯧꯔꯒ ꯃꯗꯨꯗꯒꯤ ꯂꯥꯛꯄ ꯏꯟꯀꯝꯅ ꯌꯨꯝ ꯄꯨꯕ ꯑꯉꯥꯡꯁꯤꯡ ꯏꯗꯨꯀꯦꯁꯟꯒꯤ ꯁꯤꯁꯇꯦꯝ ꯀꯩꯅꯣꯗ ꯍꯤꯔꯝꯁꯤꯡꯗ ꯁꯤꯖꯤꯟꯅꯕ ꯑꯗꯨꯒꯨꯝꯕ ꯍꯤꯡꯅꯕꯒꯤ ꯂꯝꯕꯤ ꯑꯣꯏꯔꯤꯕꯅꯤ ꯍꯥꯏꯇꯥꯔꯦ ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯤꯕ ꯁꯥꯕꯨꯛꯁꯤꯡꯁꯤꯗ ꯏꯁꯤꯡꯒꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯗꯔꯀꯥꯔ ꯑꯣꯏꯕꯅꯤꯅ ꯂꯧꯈꯣꯡ ꯏꯊꯩ ꯂꯧꯈꯣꯡꯒꯤ ꯀꯩꯅꯣꯁꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ ꯑꯗꯨꯅ ꯄꯥꯎꯕꯤꯇꯦꯛꯀꯤ ꯅꯥꯛ ꯌꯦꯠꯇ ꯂꯧꯈꯣꯡ ꯑꯅꯤ ꯂꯩ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯈꯥꯃꯦꯟꯕꯤ ꯂꯧꯈꯣꯡ ꯍꯥꯏꯔꯒ ꯈꯪꯅꯩ ꯑꯗꯨꯒ ꯑꯃꯅ ꯂꯩꯍꯝ ꯂꯧꯈꯣꯡ ꯍꯥꯏꯔꯒ ꯈꯪꯅꯩ ꯍꯥꯏꯔꯤꯕ ꯂꯧꯈꯣꯡ ꯑꯅꯤꯁꯤ ꯃꯇꯝꯒ ꯆꯥꯅꯕ ꯃꯑꯣꯡꯗ ꯁꯦꯝꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯔꯦꯅꯤ ꯁꯤꯖꯟ ꯂꯥꯛꯇ꯭ꯔꯤꯉꯩ ꯃꯥꯡꯑꯣꯏꯅꯅ ꯃꯁꯤ ꯁꯦꯝꯖꯤꯟꯕꯤꯔꯒ ꯑꯃꯨꯛꯇꯪ ꯂꯩꯀꯥꯏꯁꯤꯒꯤ ꯂꯝꯗꯝꯁꯤꯒꯤ ꯈꯨꯡꯒꯪꯁꯤꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕꯁꯤꯡꯁꯤꯒ ꯑꯄꯨꯟꯕ ꯑꯣꯏꯅ ꯑꯩꯈꯣই ꯍꯤꯡꯕꯗ ꯑꯩꯈꯣꯏꯒꯤ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯑꯣꯏꯖꯔꯤꯕ ꯃꯐꯝꯁꯤꯡꯁꯤꯗꯒꯤ ꯀꯥꯟꯅꯕꯁꯤ ꯐꯪꯅꯕꯒꯤꯗꯃꯛꯇ ꯃꯁꯤ ꯃꯇꯝꯒ ꯆꯨꯅꯕ ꯃꯑꯣꯡꯗ ꯁꯦꯝꯒꯠꯄꯤꯌꯨ ꯁꯦꯝꯖꯤꯟꯕꯤꯌꯨ ꯍꯥꯏꯕꯁꯤ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯗ ꯍꯥꯏꯖꯔꯒ ꯑꯩ ꯁ꯭ꯋꯥꯏꯗ ꯇꯦꯟꯁꯟꯖꯩ